Ngasigi oiba tongan page karagi posting collection tawbagi manungda AT gi Luchingpurel korongan ba khuman gi page tagi post ama nikhak lokhat charaga thamjagi amadi video asibu mieng tabiri ba punamakpu Loktak Mapao updates ki mekai dagi taramna okchabaga loinana ikai kamna butchari afaba lising ama tawrasu asoiba kharada chaiba hun manganglak pahaiba si mahausani leba ki thabak tawba haiba sidi miwadi adum khara tabani isilinau sing adubu phattaba tawbadi aikoi kaidonungda saugaloi mi Yamlak panina karan kharadi adumak yaugani madu aikoi kangumsi kanchuk kaloi ngasi 18 na lairak khulakta sinba thungna aikoi maitai ponchinchi igi pal ngaksi kaina koilau laudana tawriba se ayamana Angaoba thaulai chaba oina uramgani adubu kaishu khalunu matamna loina purakani khanglakani makoina udaba tungda oirakadaba kaya aikoina hana urubanani makoisu urakhigani Puya da Hairmmi Angaoba masing Yamlakani Angaobna phau Suraga Chara Nongkhai gani nohagi wari gummani mahakna hijau sabada mayamna Angaoba thaulai chaba oina ubadu ising ichau lakpa matamda punamak magi manakta chatlaga hingnanaba honakhiba aduni haiba wafam sing phongdokli Luchingpurel asigi makhata tharakpa posta ngarang singjangmai 360 da thagalakhiba KP college ki relief camp ta leibi marangtem roni bala Churachandpur daki ichalama mamit ukidaba amadi haksang pangtakhibadu AT general headquarter ki medical team na relief camp taki puraktuna layeng ba haujare aikoina angambadi layeng dona ichalbu phananaba hona jagani learning thauda thongminasi ichalgi damak haiba wafam phongdokli makha satarkpada Manipur ki chief minister oibiriba N Biren Singh gi PS tagi post amani khalkhot charaga thamjagi thongsi nemali hayeng ising chawbada ising kaigani khulsing thungani haina tingna angamba singna nampuda sakibani mamang chahi gi sathiba ising ichaw aniraktuda masigi thongsina su ising thumnaba achawba maramma oikibani ngasidi mapandagi experts kauraga phit ani hena thangale phit mari fana thangatkadabani haujikti turelgi iselsu thong asida leiroi masi yanaba sinbiriba honorable minister Sri L Susindrobu thagatchari haiba wafam sing phongdokli makhatana loisinba naidanaba ayetpa amadi case kayana matam kuina panduna lakpa civil secretariat building si loisinanaba kanna honariba honorable works minister Sri Govindas Konthau thagatpa phongdokre makha satharakpada thawal tudi hairiba PS asigi post ama khalkhot charaga thamjage awang sekmai lanchilaga kangla tombit changlamba kaksing district tagi miyoi ani sekmai police na kanmanga maure hairi wafam asigi matangda AT general headquarter gi PRO oina thawpubiriba Robin Mangang khoirapamna phongdokpagi matung ina ainasu lisinglak laukre isagi phone number kayalak public ta saithokre call torokpa mi yam yawi mafam aduda changba yabra yadabra haidana asuk yamna pangba leibak asida kari tawri khangdaba saklem charaga panglei leiba noisi nayumdagi songen hendokpironu kaidoge thum tolaga charaga leiro haiba wafam sing phongdokli makha satarakpada kwakaithel 360 hairiba PS asigi post amani khalkhot charaga thamjage QNet Noida sector 143 online telephonic scam asigi makha tarakpa report on scam asida chenariba scammer ningombam dingkugi apokpi amasong scammer ningthaujam puspa JB gi apokpa anina lupta sangjaraktuna ningombam dingku amasong ningthaujam puspa numit humni 3 days ki manungda macha sing asibu miram tagi kokthokuna scam asigi asengba langla langjin thigatpada mateng pangna naba lupta sinajaragani haiba wafam asi mama mapa anina media gi kuthangda miyam da khangan jari haiba wafam sing phongdokli pesa simaki makata na kuki nupi ama maming jilu paite wife of the James paite laifamna nonedagi ngasi kaksing dukan amada GP tawbada kuki nupi ni khanglakpadagi mayamna 80 unit 59 kaksing khunau unit ta sinaraklaba matung unit ki members singna amuk tek takaidana police ta sinakre thagatchari 80 unit 59 hairiba nupi asi kabui ningolni kukida mayum panmani mapuroibasu laikhidre hairi makhatana National Highway 2 amadi National Highway 37 da pochai pudno lakpa gari Imphal la thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nomada changdraba yadraba pochai pudno lakpa gari samaga humphuma panamadi chaniga mogdra humdoi hairi lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak chinangai oiba maphamsingda security force nakan checking tarang lokhatki Manipur district punamakta pamdaba thodok thoktanabagi damak chinga masung tamda punna checkpoint samaga taruk hangdon achat awang sing sek tawbagi thabak sathakre haina Manipur police control room na thadorokpa chirolamana khangalagli makhatana Manipur police na kaksing district palel PS na konba palel area dagi u liquor phagat pangamkhre police na farba u liquor sing adudi IMFL quarter bottle taraga manga IMFL full bottle nipan IMFL half bottle kunga mathoi DIC liquor
186 liter pagatpa ngamle hairi makhatana security force ki apunba combined team amana thibu humbagi thabak chathabada khulai paiba singna lotchin non thalamba oigini chingnaba usoi pokpi foothill lilong ps na konba thawal district tagi khulai kaya phagatle hairi pharaba khulai singa dudi single bore barrel sniper ama country made rifle ama amok carbine magazine ama .303 magazine ahum he hand grenade ama detonator ama 7.62 into 39 mm live round manga .32 live round taruk 9 mm live round ama .303 empty case taruk 7.62 mm Esler empty case mari 7.62 into 39 mm empty case taruk green smoke 80 mk1 stun cell ani tier smoke ahum tyt radio set with antenna ahum charger ahum adapter ama pagat pangam le hairi